Lengan ko kilala sing sa nanim suspension of operation su handok le harap su irang manungda mar lalhulup ama da crore taruk lakh kutrek sen pampi thoglam de thawng asina status da thole birang asida Manipur nga kya sobo khut jaram le haina congress na maral sirp kalorena aswak mai da gi hajin bagum mani haina MPCC ki president ki megasana phongdorakli hina masaka mari laina ngasi nungthil BT rotalai ba congress babanda paumi singo unabda ke megasana na makha taraduna status da thole birang asigi mamang amadi matungda BJP laga ki asoi baran makaya haiduna lakli lorena laingakna koki su group ta yan basen pham lana pi ki bigi matana congress na hoki bakum dale sini kuni thogi march ahum dagi wakatra lakli madagi mathakta auditor general of india na so hiram masida thijina ba assembly da table tawkhibani su group ta pithokiba senpham sing asi lupa crore kuntret la kunthani pani hari ba senpham asi hokiba kumjale sini kuni thoida su group ta yariba kuki lal holup singi umbrella body oriba keno amadi UPF ta pikibani asigma yalama senpham pikibagi mathana tijilingai sirakta amuk hanna mamang sahi gi July 8 da su mar people convention di hariba lal holup asigi lalai kung amasung Joshua ko mi ani gi HDFC bank ki account lupa crore taruk la kuntrek senpham pithok labani harib senpham asina umbrella scheme of modernization of police force ki makhada pibani yalama senpham sing asi pithokibaga mari lainana haukiba assembly session da masa mangna pithok Kibra haina star question in a wahang hangbada se minister Thoman Birena Pikibelaki Haikibani Adubo Auditor General of India ki Mike Dekiti Asumbani Haiba Wapam Lake Masidanatana Home Department Shell Piki Habiga report su Lake Magazine Makata Raduna Manipur Miamna Irangi Awaba Mayang Selecta Sugma Thong Satariba Karigino Amadi Miamna Kamtena Waribasi BJP and Thon Mani Haina Maral Shiki Landai Kung and Joshua Haiba Lupasida ICDFC Bank account sida paisa si transfer to group sina ISPC within bracket D 6 crore 27 lakhs masi bigi out of which masigi my 6.35 lakhs 40,000 bigi the 6.27 crores bigi that is very much latest aduna masigi piriba paisa si lana against the guideline masipi basi na maramar kanda Manipur irang asi asak pa may da thao hapani